ꯆꯦꯡꯒꯨꯝ ꯊꯥꯕꯅ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯥꯈ ꯑꯃꯒ ꯃꯈꯥꯏ ꯇꯥꯟꯕ ꯉꯝꯃꯦ꯫ ꯑꯃꯦꯔꯤꯀꯟ ꯕꯤꯖꯤꯅꯦꯁꯃꯦꯟ, ꯏꯟꯚꯦꯁꯇꯔ, ꯐꯤꯂꯥꯟꯊ꯭ꯔꯣꯐꯤꯁ ꯑꯃꯁꯨꯡ ꯕꯛꯁꯤꯌꯔ ꯍꯦꯠꯑꯋꯦꯒꯤ ꯁꯤꯏꯑꯣ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯃꯜ ꯂꯩꯔꯕ ꯋꯥꯍꯩ ꯑꯍꯥꯟꯕꯗ "ꯂꯔꯟ" ꯇꯧ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯇꯨꯡꯗ "ꯂꯔꯟ" ꯍꯥꯏꯕ ꯋꯥꯍꯩꯗꯒꯤ "ꯑꯦꯜ" ꯂꯧꯊꯣꯛꯎ ꯍꯥꯏꯕꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯨꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔꯗ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯔꯕꯤ ꯆꯤꯔꯣꯝ ꯃꯦꯅꯀꯥꯅ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯃꯈꯥꯏꯗꯒꯤ ꯂꯥꯈ ꯑꯃꯒ ꯂꯤꯁꯤꯡ ꯍꯨꯝꯐꯨꯇꯔꯥ ꯔꯣꯝ ꯇꯥꯟꯗꯨꯅ ꯃꯥꯏ ꯄꯥꯛꯂꯕꯤ ꯆꯦꯡꯒꯨꯝ ꯊꯥꯕꯤ ꯂꯧꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯂꯦ꯫ ꯎꯠꯇꯔꯈꯥꯟꯗ ꯂꯩꯕ ꯍꯦꯝꯕꯇꯤ ꯅꯟꯗꯟ ꯕꯍꯨꯒꯨꯅ ꯒꯔꯋꯥꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯏꯪ 2014ꯗ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯔꯛꯈꯤꯕꯤ ꯃꯁꯥꯒꯤ ꯆꯍꯤ 30 ꯁꯨꯔꯕꯤ ꯆꯤꯔꯣꯝ ꯃꯦꯅꯀꯥ ꯗꯦꯕꯤ ꯊꯣꯡꯖꯨ ꯐꯩꯖꯥ ꯂꯩꯇꯣꯡꯗ ꯂꯩꯕ ꯆꯤꯔꯣꯝ ꯀꯀꯥꯁꯤꯡ ꯑꯃꯁꯨꯡ ꯃꯦꯃ ꯗꯦꯕꯤ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯦꯅꯀꯥꯅ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯁꯌꯥꯡ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯩꯕ ꯐꯨꯔꯥꯏꯂꯥꯠꯄꯝ ꯁꯔꯠꯆꯟꯗ꯭ꯔ ꯁꯔꯃ, ꯑꯄꯣꯛꯄ ꯇꯣꯝꯕꯤ ꯁꯔꯃ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤ ꯑꯔꯤꯕꯝ ꯁꯅꯥꯇꯣꯝꯕꯤꯒ ꯄꯨꯟꯗꯨꯅ ꯂꯥꯡꯒꯣꯜ ꯋꯥꯡꯗꯩꯗ ꯃꯍꯩ ꯃꯔꯣꯡ ꯑꯦꯒ꯭ꯔꯣ ꯁꯣꯂꯨꯁꯟ LLP ꯍꯥꯏꯅ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯆꯦꯡꯒꯨꯝ ꯐꯥꯔꯝ ꯑꯃ ꯆꯂꯥꯏꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯦꯅꯦꯀꯥꯅ ꯃꯍꯩ ꯃꯔꯣꯡ ꯑꯦꯒ꯭ꯔꯤ ꯀ꯭ꯂꯤꯅꯤꯛ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯑꯥꯎꯠꯂꯦꯠ ꯑꯃꯁꯨ ꯀꯥꯟꯆꯤꯄꯨꯔꯗ ꯍꯥꯡꯗꯣꯛꯇꯨꯅ ꯂꯧꯃꯤꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯀ꯭ꯔꯣꯞ ꯃꯦꯅꯦꯖꯃꯦꯟ, ꯄꯦꯁ ꯀꯟꯇ꯭ꯔꯣꯜꯅꯆꯤꯡꯕꯒꯤ ꯃꯇꯥꯡꯗ ꯂꯦꯝꯅ ꯃꯇꯦꯡ ꯄꯥꯡꯂꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯥꯏ ꯄꯥꯛꯂꯕ ꯂꯧꯃꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯏꯪ 2010ꯗꯒꯤ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯌꯥꯝꯅ ꯄꯤꯛꯅ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯁꯦꯜ ꯊꯨꯝ, ꯃꯐꯝ ꯑꯃꯁꯨꯡ ꯃꯦꯟ ꯄꯥꯋꯔ ꯋꯥꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯤꯕ ꯍꯤꯔꯝ ꯑꯗꯨ ꯆꯥꯡꯌꯦꯡ ꯑꯣꯏꯕꯅ ꯄꯣꯠꯊꯣꯛꯁꯤꯡ ꯌꯣꯟꯕꯗ, ꯊꯥꯈꯤꯕ ꯄꯥꯝꯕꯤꯁꯤꯡ ꯍꯧꯕ ꯉꯝꯂꯛꯇꯕ ꯑꯃꯁꯨꯡ ꯂꯩꯅꯥ ꯇꯤꯟꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯣꯏꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯣꯏꯕ ꯁꯦꯃꯤ ꯑꯣꯇꯣꯃꯦꯇꯤꯛ ꯀ꯭ꯂꯥꯏꯃꯦꯠ ꯀꯟꯇ꯭ꯔꯣꯜ ꯁꯦꯠ 2 ꯂꯩꯖꯔꯦ꯫ ꯁꯦꯠ ꯑꯃꯅ ꯐꯤꯠ 30 ꯁꯥꯡꯉꯤ ꯑꯗꯨꯒ ꯐꯤꯠ 18 ꯄꯥꯛꯏ꯫ ꯑꯇꯣꯞꯄ ꯁꯦꯠ ꯑꯃꯗꯨꯅ ꯐꯤꯠ 10 ꯁꯥꯡꯂꯒ ꯐꯤꯠ 18 ꯄꯥꯛꯏ꯫ ꯁꯦꯠ 2 ꯑꯁꯤꯗꯒꯤ ꯀ꯭ꯔꯣꯞ ꯁꯥꯏꯀꯜ ꯑꯃꯗ ꯕꯦꯛ 700ꯇꯒꯤ 900 ꯐꯥꯎꯕ ꯊꯝꯕ ꯌꯥꯏ꯫ ꯄꯥꯎꯆꯦ ꯑꯁꯤꯒ ꯑꯈꯟꯅꯅ ꯎꯅꯕ ꯑꯃꯗ ꯆꯤꯔꯣꯝ ꯃꯦꯅꯦꯀꯥꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯧꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯋꯥꯠꯄ, ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯅꯤꯡꯊꯤꯅ ꯐꯪꯗꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯇꯣꯟꯅ ꯍꯤꯡꯕꯁꯤ ꯎꯔꯒ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔꯗ ꯀꯔꯤꯌꯔ ꯁꯦꯝꯕ ꯄꯥꯝꯈꯤ꯫ ꯃꯁꯤꯒꯤ ꯐꯤꯔꯦꯞ ꯑꯃꯁꯨꯡ ꯂꯧꯎ ꯁꯤꯡꯎꯒꯤ ꯂꯝꯗ ꯇꯝꯂꯛꯈꯤꯕ ꯀꯌꯥ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯏꯪ 2010ꯗꯒꯤ ꯕꯦꯛ 50-100 ꯈꯛꯇꯅ ꯆꯦꯡꯒꯨꯝ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯣꯞ ꯁꯥꯏꯀꯜ ꯑꯃꯗ ꯕꯦꯛ 900 ꯍꯦꯟꯅ ꯊꯥꯔꯦ꯫ ꯕꯦꯛ ꯑꯃꯅ ꯆꯥꯎꯔꯥꯛꯅ ꯆꯦꯡꯒꯨꯝ ꯀꯦꯖꯤ ꯑꯃ ꯐꯪꯏ ꯑꯃꯁꯨꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯖꯤ ꯑꯃꯗ ꯂꯨꯄꯥ 140ꯗꯒꯤꯅ ꯂꯨꯄꯥ 200 ꯐꯥꯎꯕ ꯌꯣꯟꯕ ꯉꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤ ꯍꯥꯏꯔꯗꯨꯅ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯦꯡ ꯐꯪꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯈꯤ꯫ ꯁ꯭ꯇꯥꯔꯠꯑꯞ ꯁ꯭ꯀꯤꯝꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗꯁꯨ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛ ꯑꯁꯤ ꯏꯅꯣꯚꯦꯇꯤꯕ ꯑꯣꯏꯗꯦ ꯈꯟꯕꯒꯤꯔ ꯈꯪꯗꯦ ꯌꯥꯔꯛꯈꯤꯗꯦ꯫ ꯊꯥꯔꯤꯕ ꯆꯦꯡꯒꯨꯝꯁꯤꯡ ꯑꯗꯨ ꯇꯤꯟ ꯇꯥꯕꯗꯒꯤ ꯆꯥꯎꯅ ꯃꯥꯡꯕꯁꯨ ꯌꯥꯎꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯁꯤꯖꯅꯦꯜ ꯐꯥꯔꯃꯔꯁꯤꯡꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯅ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁꯇ ꯆꯥꯎꯅ ꯁꯣꯛꯍꯟꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡꯒꯤ ꯍꯤꯡꯕꯒꯤ ꯊꯥꯛ ꯋꯥꯡꯈꯠꯍꯟꯅꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯁꯦꯛꯇꯔ ꯑꯁꯤꯗ ꯄ꯭ꯔꯣꯐꯦꯁꯅꯦꯜꯁꯤꯡ ꯌꯥꯎꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯃꯁꯨꯡ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯁꯕꯖꯦꯛꯁꯤꯡ ꯇꯝꯂꯛꯄ ꯃꯍꯩꯔꯣꯏ ꯑꯌꯥꯝꯕꯅ ꯐꯥꯔꯃꯤꯡꯕꯨ ꯀꯔꯤꯌꯔ ꯑꯣꯏꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯇꯥꯟꯅꯗꯨꯅ ꯂꯩꯅꯩ꯫ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯇꯝꯂꯕ ꯃꯍꯩꯔꯣꯏ ꯀꯌꯥꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯈꯣꯏꯅ ꯇꯝꯂꯛꯄꯗꯨꯒ ꯆꯥꯅꯕ ꯊꯕꯛ ꯐꯪꯗ꯭ꯔꯕ ꯃꯇꯝꯗꯗꯤ ꯕꯦꯡꯀꯤꯡ ꯅꯠꯇ꯭ꯔꯒ SSC ꯑꯦꯛꯖꯥꯝ ꯊꯥꯅꯕꯒꯤꯗꯃꯛ ꯀꯣꯆꯤꯡ ꯁꯦꯟꯇꯔꯁꯤꯡꯗ ꯀꯣꯆꯤꯡ ꯇꯧꯕ ꯊꯦꯡꯅꯩ꯫ ꯃꯈꯣꯏꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯁꯤ ꯑꯃꯣꯠꯄ ꯊꯕꯛꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯐꯪꯂꯛꯈꯤꯕ ꯂꯧꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯤꯟꯖꯥꯛꯀꯤ ꯑꯋꯥꯠꯄ ꯂꯩꯔꯤꯕ ꯑꯁꯤ ꯀꯣꯛꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯈꯜꯂꯦ꯫ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯈꯜ ꯑꯃꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯦꯃꯤꯀꯦꯜ, ꯄꯦꯁꯇꯤꯁꯥꯏꯗ ꯅꯠꯇ꯭ꯔꯒ ꯐꯔꯇꯤꯂꯥꯏꯖꯔ ꯈꯛꯇꯅ ꯄꯥꯝꯕꯤꯁꯤꯡ ꯀꯟꯕ ꯉꯝꯃꯤ꯫ ꯃꯁꯤꯒꯤ ꯂꯧꯁꯤꯡ ꯑꯁꯤ ꯂꯧꯃꯤꯁꯤꯡꯗ ꯂꯩꯇꯕꯅ ꯀꯌꯥ ꯌꯥꯝꯅ ꯀꯦꯃꯤꯀꯦꯜ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕ ꯈꯟꯊꯕ ꯇꯧꯗꯅ ꯃꯊꯧ ꯇꯥꯔꯤꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯤꯖꯤꯟꯅꯩ꯫ ꯃꯁꯤꯗꯅꯤ ꯃꯍꯥꯛꯀꯤ ꯑꯦꯒ꯭ꯔꯣ ꯀ꯭ꯂꯤꯅꯤꯛꯅ ꯂꯧꯃꯤꯁꯤꯡ ꯎꯅꯗꯨꯅ ꯁꯦꯜ ꯇꯤꯡꯍꯟꯗꯅ ꯋꯥ ꯇꯥꯅꯕ ꯃꯊꯧ ꯇꯥꯔꯤꯕꯁꯤ ꯍꯥꯏꯅꯁꯨ ꯃꯦꯅꯦꯀꯥꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯦꯒ꯭ꯔꯣ ꯀ꯭ꯂꯤꯅꯤꯛꯅ ꯂꯧꯃꯤꯁꯤꯡꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯑꯗꯨꯒ ꯀꯔꯝꯕ ꯄꯥꯝꯕꯤꯁꯤꯡ ꯆꯥꯅꯕꯒꯦ ꯑꯃꯁꯨꯡ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯄꯥꯝꯕꯤꯁꯤꯡ ꯊꯥꯔꯒ ꯍꯦꯟꯅ ꯄꯣꯠꯊꯣꯛ ꯂꯩꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯃꯍꯥꯛꯀꯤ ꯀ꯭ꯂꯤꯅꯤꯛꯇ ꯂꯧꯃꯤꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯄꯦꯁꯇꯤꯁꯥꯏꯗ, ꯖꯔꯃꯤꯁꯥꯏꯗ ꯑꯃꯁꯨꯡ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯐꯪꯍꯜꯂꯦ꯫ ꯃꯍꯥꯛꯀꯤ ꯐꯥꯔꯝ ꯑꯁꯤ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯀꯌꯥꯗ ꯊꯕꯛ ꯁꯨꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯅꯕ ꯂꯣꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯨꯅ ꯍꯦꯟꯅ ꯅꯤꯡꯊꯤꯅ ꯆꯪꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯗꯣꯛꯇꯔꯁꯤꯡ ꯑꯃꯁꯨꯡ ꯗꯣꯛꯇꯔꯦꯠ ꯗꯤꯒ꯭ꯔꯤ ꯍꯣꯜꯗꯔꯁꯤꯡꯒꯤ ꯃꯃꯤꯡꯁꯤꯡꯒꯤ ꯃꯃꯥꯡꯗ ꯗꯣꯛꯇꯔ ꯍꯥꯏꯕ ꯋꯥꯍꯩ ꯍꯥꯞꯅꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯥꯏ ꯄꯥꯛꯂꯕ ꯑꯃꯁꯨꯡ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯔꯕ ꯂꯧꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ
karigumba wahi ama haptuna pungning thawathaningbagi apamba Menekana phongdorokhe masa-masana honaduna maipakpa lawmi amamam oinaba amasung state asigi senmitlon fahananaba sangsilliba lawmisingidamak government amasung mari lainaba authorities na pangba yaba mateng pangbiyo. Hena sathok laiba pothok puthokpa ngamnaba lawmisingda matamga chunaba lawu singuge technique sing takpi tambiyo amasung masigi lamda hena khumang chauksinaba thijinba sutangai fade haina Chiro Menekana phongdorokhe Pawasi Central Agricultural University Lamfelpat Imphal gi Public Relation and Media Management Cell gi Successful Entrepreneurship and Students Agriculture and Allied Sector haiba hiram gi makhada Mari suba award in Scientific Journalism program gi makhada evening